Arambay Tianggol amadi khulngakpasing leirambana tha tara helaklaba lan asi kukisingne henjilakpa ngamdribani. Pau asi ngarang nungthil phongkhiba pandam pauchedagi lokhatchabani. United We Stand mitai aikhoi punsense WhatsApp group ki thongmisingna ngarang Yurembamda kem tawdun leiriba Arambay Tianggol Unit 14 ki thongmisingna Sangaithel area da khulngaknabagidamak naungna sagadaba sangda kupnaba jinga tinvan ani acha athaksinga amade Sangaithel khulbu ahing nungthil numidang yarek tuna khulngakliba maikai adomgi maira paibi imasingda angamba selgi mateng pangkhre Manipur gi ngamkhai amadi saktam ngangnabagidamag khulngakliba mitai athobasingda leptana mateng panglakpagi saruk ama waina ngarang gi tengbang khongsadadu group asigi chief advisor KK Wahengbamna luchingkhe khongsadadu the group asigi senior member Pangambam Rajendro Rakesh Naurem Wahengbam Prafulo Tonjam Somorjit group asigi admin Bobo Khundrak pamsu saruk yakhe khongsadadu ga mari lainana KK Wahengbamna haikhibada mamang sahigi me ahumdagi Manipur da chinkuki narco terrorist singna mitai singda atamnana onsilaktuna landarakli basida chauna mayong yariba singi manungda aikhoigi Arambay Tianggol asisu amane Arambay Tianggol gi thongmi singna mayumgi nungsiraba machil manao mama mapa magi loina be nupi angang singdagi iraipa kan bahai basina maru oi haiba wakhalona mang tharaga thorokli basida aikhoina pungning thogatpa chumme miyamna support cooperation pire haiduna su Arambay gi thongmi singna leipak miyam gi sentiment sokadaba lo amadi miyamna yadaba thabakti kaidonungda tawroidabane taseng namak aikhoigi Arambay Tianggol amade atai khulngakpasing leirambana tha tara helaklaba lanasi kuki singne henjilakpa ngamdribane haujik Arambay Tianggol isilinau sing thaksi kasi naina leibaki interest khumang sauksina thabak tawgadabani haikhe khongsadatu de saruk yakhiba group asigi senior member Rakesh Naurem na phongdokhibada mitai singi Arambay Tianggol haiba maming asigi manungda yauriba nationalism amadi patriotism gi wakhalon ase Arambay Tianggol da yauriba thomi sing amade lamdam sigi miyamna chenminaba tangai fade adungai British ki mayokta amade awalanda aikhoigi mitai athobasing na sizinakhiba Arambay khwaidagi maruoiba langi khulai amane maramasina ni suba chahi taret khuntakpagi mawongda chinkuki narco terrorist na chatharagliba lanase lan thengnana bahonabada amade lan asibu ngamna bahonabada aikhoigi thauna pharaba Arambay Tianggol gi thaumisingge ninganadaba thauna adu yamna tangai fade haujik oiragliba phibam asida Arambay Tianggol gi thaumi lak amadagina lak ahum phauba suhanbagi tangai fadaba tanja adu oire adungai chahi taret khuntakpa matamda kasarge Chandrapur da iningthau Gambir Singh amade Narsing machin manaw anina Manipur Levi mitai lanmi semgatuna awasinga lanthengnakhi amade lan adusu mai pakhe aikhoigi ipa ipusing ngaktuna thambiramliba iramda Manipur kanglaipaki apunbagi saktam ngamkhai amadi chanabi ngaknabagidamak semgalagliba Arambay Tianggol mapanggal kangkhadananaba akhanaba thaurang semlakpada laingangnasu Arambay Tianggol mapanggal kangkhadananaba akhanaba thaurang semlakpada laingangnasu support tawbigadabane Arambay Tianggol gi thomi singsu laingangna ngaklo pibigadabane Arambay Tianggol amadi atai singkhong singyada khulngagliba singge protection laingangna piba ngamloidaba oiragade iraipak iramdam kannabagi-damak laingangna miyamgi apamba thabak sing khudakta thabakta onthokadabani haikhe ngarangi tengbang khongset atuda supnatagi chahi 9 lomda ngairiba laisombam mangal sana kauba thauna faraba angang amadasu angamba selgi mateng pangduna mahaki pukning thogatkhe loinana Arambay Unit 14 gi commander Bisorjit kasu haujik oiriba lan gi phibam masigi matangda khongset loisinga pung amarom hena phaminaduna wari sanakhe